ꯑꯩ ꯃꯦꯗꯥꯝ ꯉꯁꯤ ꯊꯦꯡꯅꯖꯔꯦ ꯑꯗꯨꯒ ꯑꯩ ꯌꯥꯝꯕ ꯁꯣꯃꯣ ꯂꯨꯋꯥꯡ ꯑꯗꯨꯒ ꯍꯧꯖꯤꯛꯁꯦ ꯑꯩꯒꯤ ꯕꯕꯥ ꯂꯩꯈꯤꯗꯕꯒꯤ ꯌꯥꯝ ꯀꯟꯅ ꯍꯣꯁꯄꯤꯇꯥꯜꯗ ꯑꯩꯁꯦ ꯍꯣꯖꯥꯏꯗ ꯏꯔꯥꯕꯣꯠꯀꯤ ꯃꯤꯇꯝ ꯑꯃꯁꯨꯡ ꯅꯨꯄꯤꯂꯥꯡꯒꯤ ꯃꯤꯇꯝ ꯈꯤꯟꯕꯒꯤ ꯕꯕꯥꯒꯤ ꯐꯤꯕꯝ ꯌꯥꯝ ꯁꯣꯛꯆꯜꯂꯛꯑꯕ ꯑꯩꯁꯤ ꯆꯠꯀꯦ ꯍꯥꯏꯕ ꯉꯝꯗꯗꯅ ꯑꯩꯒꯤ ꯅꯨꯄꯤꯁꯨ ꯑꯣꯄꯔꯦꯁꯟ ꯇꯧꯗꯣꯔꯤꯕ ꯇꯥꯡ 10ꯗ ꯃꯇꯝꯗꯨꯒꯤ ꯇꯥꯡ 10 ꯗꯤꯁꯦꯝꯕꯔꯒꯤ ꯇꯥꯡ 10ꯗ ꯑꯩꯒꯤ ꯅꯨꯄꯤ ꯑꯣꯄꯔꯦꯁꯟ ꯇꯧꯒꯗꯕ ꯑꯗꯨꯒ 10ꯗ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯂꯩꯕ ꯑꯗꯨꯒ ꯍꯣꯖꯥꯏꯗ ꯏꯔꯥꯕꯣꯠꯀꯤ ꯃꯤꯇꯝ ꯈꯤꯟꯕꯒꯤ ꯑꯗꯨꯒ ꯅꯨꯄꯤꯂꯥꯡꯒꯤ ꯃꯤꯇꯝ 12ꯗ ꯈꯤꯟꯒꯗꯕ ꯑꯗꯨꯅ ꯗꯦꯠ 9ꯒꯤ ꯄꯨꯡ 4ꯒꯤ ꯐ꯭ꯂꯥꯏꯠꯁꯤꯗ ꯑꯩ ꯍꯣꯖꯥꯏ ꯆꯠꯀꯗꯕꯁꯦ ꯌꯨꯝꯗ ꯄꯨꯡ 2 ꯇꯥꯁꯜꯂꯛꯑꯕ ꯃꯇꯝ ꯐꯥꯎꯕ ꯑꯩ ꯍꯣꯖꯥꯏꯗ ꯆꯠꯀꯦ ꯍꯥꯏꯕ ꯉꯝꯈꯤꯗꯕ ꯃꯇꯝ ꯑꯃ ꯂꯩ ꯑꯗꯨꯒ ꯑꯩꯅ ꯍꯣꯖꯥꯏꯗ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯅꯤꯁꯤ ꯌꯥꯎꯔꯤꯉꯩꯗ ꯑꯩꯒꯤ ꯏꯄꯥꯁꯦ ꯑꯣꯄꯔꯦꯁꯟ ꯇꯧꯏ ꯌꯥꯝ ꯁꯥꯊꯤꯅ ꯑꯆꯧꯕ ꯃꯦꯖꯔ ꯑꯣꯄꯔꯦꯁꯟ ꯇꯧꯏ ꯑꯗꯣ ꯏꯃꯥꯅ ꯑꯩꯅ ꯋꯥ ꯉꯥꯡꯕ ꯂꯣꯏꯔꯀꯥꯟꯗ ꯅꯄꯥꯁꯦ ꯄꯨꯡ 13 ꯑꯣꯕꯖꯥꯔꯕꯦꯁꯟ ꯔꯨꯝꯗ ꯊꯝꯈ꯭ꯔꯦ ꯍꯧꯖꯤꯛ ꯄꯨꯊꯣꯔꯛꯇ꯭ꯔꯦ ꯏꯁꯨ ꯋꯥꯠꯂꯦ ꯍꯥꯏꯔꯦ ꯍꯥꯏꯗꯅ ꯌꯥꯝ ꯁꯦꯔꯤꯌꯁꯇ ꯐꯣꯟ ꯇꯧꯔꯛꯈꯤꯕꯁꯨ ꯂꯩ ꯑꯩ ꯑꯗꯨꯃꯥꯏꯅ ꯍꯣꯖꯥꯏꯗꯒꯤ ꯍꯜꯂ ꯃꯇꯨꯡꯗ ꯑꯩ ꯏꯄꯥꯒ ꯅꯨꯃꯤꯠ 2-3 ꯎꯅꯕ ꯐꯪꯗꯦ ICUꯗ ꯑꯩ ꯆꯪꯕ ꯑꯗꯨ ꯅꯨꯡꯉꯥꯏꯇꯕ ꯀꯣꯟꯅ ꯆꯪꯕ ꯀꯥꯟꯗ ꯏꯄꯥꯅ ꯈꯤꯇꯪ ꯋꯥꯈꯜ ꯇꯥꯔꯛꯄ ꯃꯤꯀꯨꯞꯇ ꯆꯪꯉꯤ ꯏꯄꯥꯅ ꯑꯩꯉꯣꯟꯗ ꯑꯔꯣꯏꯕ ꯑꯣꯏꯅ ꯍꯥꯏꯔꯝꯕ ꯋꯥꯍꯩꯁꯦ ꯅꯪ ꯂꯩꯇꯕꯁꯤ ꯏꯄꯥꯁꯦ ꯄꯥꯡꯒꯜ ꯌꯥꯝꯅ ꯁꯣꯟꯊꯩꯅꯦ ꯍꯥꯏꯕ ꯋꯥꯍꯩ ꯑꯃ ꯍꯥꯏꯔꯝꯃꯦ ꯑꯗꯨꯕꯨ ꯐꯤꯂꯝꯁꯦ ꯑꯩꯒꯤ ꯏꯅꯥꯎ ꯁꯟꯖꯤꯠ ꯄ꯭ꯔꯣꯗ꯭ꯌꯨꯁꯔꯁꯨ ꯂꯩꯔꯤ ꯑꯩꯅ ꯉꯁꯤ ꯀꯁꯥꯔꯁꯇ ꯂꯦꯞꯆꯔꯒ ꯑꯩꯅ ꯊꯃꯣꯏ ꯁꯦꯡꯅ ꯋꯥꯐꯝ ꯈꯤꯇꯪ ꯍꯥꯏꯖꯅꯤꯡꯉꯤꯕ ꯄꯥꯎ ꯇꯝꯖꯅꯤꯡꯉꯤꯕꯒꯤ ꯃꯔꯝꯗꯤ ꯑꯗꯨꯃꯥꯏꯅ ꯌꯥꯝꯅ ꯁꯦꯔꯤꯌꯁ ꯑꯣꯏꯔꯕ ꯃꯤꯀꯨꯞꯇꯨꯗ ꯑꯩꯅ ꯐꯤꯂꯝꯁꯤ ꯇꯥꯡ 30ꯗ ꯔꯤꯂꯤꯁ ꯇꯧꯅꯕ ꯁꯦꯝ ꯁꯥꯕꯅꯤ ꯑꯗꯨꯒ ꯚꯥꯔꯠꯀꯤ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯃꯟꯃꯣꯍꯟ ꯁꯤꯡꯁꯨ ꯂꯩꯁꯤꯜꯂꯛꯇꯕ ꯑꯩꯈꯣꯏꯅ ꯎꯠꯀꯗꯧꯔꯤꯕ ꯃꯐꯝꯗꯨ MSFDSꯁꯨ ꯑꯋꯥꯕ ꯐꯣꯡꯗꯣꯛꯀꯅꯤ ꯍꯥꯏꯖꯤꯜꯂꯛꯄ ꯑꯩꯒꯤ ꯏꯄꯥꯅ ꯇꯥꯡ 18ꯗ ꯂꯩꯔꯛꯇꯕ ꯑꯗꯨꯒ ꯇꯥꯡ 15ꯗꯅ ꯑꯩꯒꯤ ꯅꯥꯎꯄꯨꯔꯤꯕ ꯅꯨꯃꯤꯠ ꯍꯥꯏꯕ ꯁꯩꯔꯦꯡꯒꯤ ꯂꯥꯏꯔꯤꯛꯁꯤ ꯐꯣꯡꯕ ꯅꯨꯃꯤꯠꯁꯨ ꯑꯃꯨꯛ ꯑꯣꯏꯁꯟꯕ ꯌꯥꯝꯅ ꯆꯤꯟꯈ꯭ꯔꯕ ꯃꯔꯛꯁꯤꯗ ꯑꯩꯅ ꯏꯗꯤꯇꯤꯡ ꯇꯧꯅ ꯏꯃꯥꯅꯗꯤ ꯁꯣꯝꯗ ꯅꯄꯥꯁꯤ ꯌꯥꯔꯣꯏ ꯂꯥꯛꯑꯣ ꯍꯥꯏꯕ ꯑꯩꯅ ꯍꯣꯁꯄꯤꯇꯥꯜꯗꯒꯤ ꯆꯦꯜꯂꯛꯄ ꯌꯥꯝꯅ ꯋꯥꯕ ꯑꯗꯨꯒ ꯑꯩꯒꯤ ꯅꯨꯄꯤꯁꯨ ꯁꯦꯝ ꯍꯣꯁꯄꯤꯇꯥꯜꯗꯨꯃꯛꯇꯗ ꯕꯕꯥꯅ ꯂꯩꯔꯤꯕ ꯃꯐꯝꯗꯨꯃꯛꯇꯗ ꯑꯣꯄꯔꯦꯁꯟ ꯇꯧꯕ ꯑꯩꯒꯤ ꯄꯨꯟꯁꯤ ꯌꯥꯝꯅ ꯆꯤꯔꯕ ꯇꯥꯟꯖꯥ ꯑꯅꯤ ꯕꯕꯥꯒꯤ ꯔꯨꯝꯗ ꯑꯃꯨꯛ ꯆꯪꯕ ꯑꯩꯒꯤ ꯅꯨꯄꯤꯒꯤ ꯔꯨꯝꯗ ꯑꯃꯨꯛ ꯆꯪꯕꯏꯗꯤꯇꯤꯡ ꯔꯨꯝꯗ ꯑꯃꯨꯛ ꯆꯠꯄ ꯃꯇꯝꯗ ꯑꯩꯅ ꯁꯟꯖꯤꯠꯇ ꯍꯥꯏ ꯕꯕꯥꯁꯦ ꯀꯔꯤꯒꯨꯝꯕꯗ ꯑꯩꯈꯣꯏꯅ ꯔꯤꯂꯤꯁ ꯇꯧꯅꯤꯅ ꯈꯜꯂꯤꯕ ꯅꯨꯃꯤꯠꯁꯤꯗ ꯕꯕꯥ ꯂꯩꯇ꯭ꯔꯦꯅ ꯈꯜꯂꯒꯁꯨ ꯃꯌꯥꯝ ꯔꯤꯂꯤꯁ ꯑꯗꯨꯝ ꯇꯧꯕꯤꯌꯨ ꯄ꯭ꯔꯤꯃꯤꯌꯔ ꯁꯣ ꯑꯗꯨꯝ ꯀꯥꯞꯄꯤꯌꯨ ꯑꯩ ꯏꯄꯥꯒꯤ ꯂꯩꯔꯣꯟ ꯆꯟꯕ ꯂꯣꯏꯔꯒ ꯂꯥꯛꯑꯁꯨ ꯂꯥꯛꯀꯦ ꯍꯥꯏꯕꯒꯤ ꯊꯧꯅꯥ ꯑꯗꯨꯗꯩꯗ ꯐꯤꯂꯝ ꯑꯁꯤ ꯄꯨꯊꯣꯛꯆꯈꯤꯕꯅꯤ ꯑꯗꯨꯒ ꯂꯥꯏꯕꯛ ꯐꯔꯤꯕꯗꯤ ꯐꯤꯂꯝ ꯑꯁꯤ ꯉꯁꯤ ꯐꯥꯎꯕꯒꯤ ꯃꯅꯤꯄꯨꯔ ꯄꯨꯋꯥꯔꯤꯗ ꯍꯥꯏꯕ ꯇꯥꯏ MSFDSꯀꯤ ꯑꯣꯗꯤꯇꯣꯔꯤꯌꯝꯗ ꯅꯨꯃꯤꯠ 6ꯅꯤ ꯁꯨꯞꯅ ꯁꯣ 9ꯂꯛ ꯑꯗꯨꯒ ꯑꯇꯣꯞꯄ ꯅꯨꯃꯤꯠ ꯑꯃꯒ ꯑꯃꯨꯛ ꯐꯤꯂꯝꯁꯤꯅ ꯁꯣ 2 ꯑꯃꯒ ꯑꯃꯨꯛ ꯍꯥꯞꯆꯤꯜꯂꯒ ꯁꯣ ꯅꯨꯃꯤꯠ 4ꯅꯤ ꯊꯪꯅ ꯇꯣꯉꯥꯟꯕ ꯅꯨꯃꯤꯠ 4ꯅꯤ MSFDSꯇ ꯐꯤꯂꯝꯁꯤꯅ ꯁꯣ 10-12ꯔꯛ ꯀꯥꯞꯄ ꯍꯥꯏꯕꯁꯦ ꯃꯅꯤꯄꯨꯔꯒꯤ ꯄꯨꯋꯥꯔꯤꯗ ꯑꯅꯧꯕ ꯑꯃ ꯑꯣꯏꯕꯁꯤꯒꯤꯗꯃꯛ ꯑꯩꯅ ꯉꯁꯤ ꯃꯌꯥꯝꯗ ꯄꯥꯎꯁꯤꯡꯁꯨ ꯇꯝꯖꯅꯤꯡꯕꯅꯤ ꯑꯗꯨꯒ ꯂꯣꯏꯅꯅ ꯐꯤꯂꯝ ꯑꯁꯤꯗ ꯑꯩꯅ ꯂꯥꯛꯆꯅꯤꯡꯕꯗ ꯄ꯭ꯔꯣꯗ꯭ꯌꯨꯁꯔ ꯑꯣꯏꯔꯤꯕ ꯁꯟꯖꯤꯠꯁꯦ ꯐꯥꯔꯁ ꯇꯥꯏꯝ ꯃꯥꯒꯤ ꯐꯤꯂꯝꯒꯤ ꯐꯥꯔꯁ ꯚꯦꯟꯆꯔꯅꯤ ꯑꯍꯥꯟꯕ ꯈꯣꯡꯊꯥꯡꯅꯤ ꯑꯗ ꯃꯥ ꯌꯥꯝꯅ ꯑꯍꯥꯟꯕꯗ ꯃꯥꯅ ꯁꯛꯁꯦꯁ ꯑꯣꯏꯔꯦꯅ ꯑꯩꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯩꯅ ꯐꯤꯂꯝ ꯐꯖꯩ ꯍꯥꯏꯕ ꯅꯠꯇꯦ ꯃꯤꯌꯥꯝꯅ ꯃꯉꯣꯟꯗ ꯄꯤꯕꯤꯕ ꯃꯤꯅꯨꯡꯁꯤꯗꯨꯗꯤ ꯃꯥ ꯐꯪꯉꯦ ꯑꯗꯨꯒ ꯐꯤꯂꯝꯁꯤ ꯅꯝꯃꯤꯟꯅꯕ ꯃꯇꯝꯗ ꯁꯣꯝꯗ ꯑꯩꯒꯤ ꯇꯧꯔꯤꯕ ꯃꯌꯥꯝꯁꯤ ꯇꯧꯀꯥꯟꯗ ꯑꯩ ꯄ꯭ꯔꯣꯗ꯭ꯌꯨꯁꯔ ꯑꯐꯕ ꯑꯃ ꯂꯩꯔꯒꯗꯤ ꯗꯤꯔꯦꯛꯇꯔꯁꯦ ꯈꯔ ꯃꯄꯥꯡꯒꯜ ꯊꯣꯛꯄ ꯉꯝꯃꯤ ꯍꯥꯏꯕꯁꯤꯃꯇꯪꯗꯤ ꯑꯩ ꯉꯁꯤ ꯃꯤꯌꯥꯝꯗ ꯃꯦꯗꯤꯌꯥꯒꯤ ꯁꯣꯁꯤꯌꯦꯜ ꯃꯦꯗꯤꯌꯥꯒꯤ ꯈꯨꯠꯊꯥꯡꯗ ꯍꯥꯏꯖꯅꯤꯡꯉꯤ ꯃꯔꯝꯗꯤ ꯑꯩꯅ ꯁꯨꯇꯤꯡꯁꯤ ꯅꯝꯕ ꯆꯠꯂꯀꯥꯟꯗ ꯄꯥꯝꯗꯗꯅ ꯑꯩ ꯈꯨꯗꯝ ꯑꯃꯇꯪ ꯄꯤꯖꯒꯦ ꯄꯥꯝꯗꯕꯁꯤ ꯌꯥꯝ ꯌꯥꯝꯈ꯭ꯔꯦ ꯑꯗꯨꯕꯨ ꯉꯁꯥꯏꯒꯤ ꯅꯣꯡ ꯆꯨꯔꯒ ꯑꯉꯥꯡ ꯃꯌꯥꯝ ꯆꯥꯛ ꯆꯥꯅꯔꯒ ꯊꯨꯒꯥꯏꯒꯗꯧꯔꯤꯁꯤ ꯄ꯭ꯔꯣꯗ꯭ꯌꯨꯁꯔꯅ ꯅꯨꯄꯤ ꯃꯆꯥ 4-5ꯈꯛ ꯊꯝꯃꯝꯃꯦ ꯆꯥꯛ ꯇꯧꯔꯝꯃꯦ ꯑꯩꯅ ꯌꯥꯔꯣꯏ ꯃꯗꯨ ꯅꯨꯃꯤꯗꯥꯡꯅꯤ ꯅꯨꯃꯤꯗꯥꯡꯒꯤ ꯄꯨꯡ 8ꯀꯨꯝꯕ ꯇꯥꯔꯛꯄ ꯃꯇꯝꯁꯤꯗ ꯑꯩꯁꯦ ꯁꯣꯠꯇꯨ ꯂꯧꯅꯕ ꯆꯠꯄꯅꯦ ꯑꯩ ꯑꯇꯣꯞꯄ ꯐꯤꯂꯝ ꯑꯃ ꯅꯝꯃꯨꯔꯒ ꯑꯩ ꯄꯨꯡ 8ꯗ ꯃꯥꯒꯤ ꯃꯅꯥꯛꯇ ꯌꯧꯔꯛꯀꯅꯤ ꯄꯨꯡ 8ꯗ ꯔꯦꯗꯤ ꯇꯧꯔꯝꯃꯣ ꯍꯥꯏꯕꯅꯤ ꯔꯦꯗꯤ ꯇꯧꯔꯝꯃꯣ ꯍꯥꯏꯕ ꯃꯇꯝꯁꯤꯗ ꯂꯩꯔꯝꯃꯤꯕ ꯁꯣꯠꯇꯨ ꯄꯥꯝꯗꯕꯗꯒꯤ ꯁꯤꯒꯤ ꯁꯣꯠꯁꯦ ꯑꯩ ꯐꯤꯂꯝ ꯅꯝꯃꯣꯏ ꯏꯁꯤꯡꯁꯤ ꯃꯁꯤꯡ ꯋꯥꯠꯀꯅꯤ ꯑꯍꯤꯡ ꯆꯨꯞꯄ ꯑꯃ ꯏꯁꯤꯡ ꯅꯣꯡ ꯇꯥꯍꯟꯒꯗꯧꯔꯤꯕꯅꯤ ꯏꯁꯤꯡ ꯑꯗꯨꯅ ꯏꯁꯤꯡ ꯇꯦꯡꯀꯔ ꯑꯗꯨ ꯂꯧꯔꯝꯃꯨ ꯑꯗꯨꯒ ꯆꯥꯛꯁꯦ ꯍꯩꯗꯣꯛꯀꯗꯧꯔꯤꯅꯤ ꯆꯥꯛ ꯂꯣꯏ ꯊꯣꯡꯉꯝꯃꯨ ꯉꯥ ꯀꯤꯂꯣ 10 ꯑꯗꯨꯅ ꯑꯍꯤꯡꯁꯤꯗ ꯑꯩꯅ ꯍꯥꯏꯕꯗ ꯄ꯭ꯔꯣꯗ꯭ꯌꯨꯁꯔꯅ ꯑꯍꯤꯡꯗꯨꯗ ꯏꯁꯤꯡ ꯂꯩꯅꯕ ꯍꯣꯠꯅꯕꯗ ꯊꯦꯡꯅꯈꯤꯕ ꯑꯋꯥꯕ ꯑꯗꯨꯒ ꯅꯨꯄꯤ ꯃꯆꯥꯗꯨꯒ ꯐꯤꯂꯝ ꯌꯥꯎꯕꯗꯤ ꯂꯥꯛꯆꯕ ꯃꯄꯥ ꯑꯃꯅ ꯑꯩ ꯆꯥꯗꯪ ꯐꯤꯂꯝ ꯌꯥꯎꯔꯗꯤ ꯐꯅꯤ ꯍꯥꯏꯗꯅ ꯗꯥꯏꯂꯣꯒꯁꯨ ꯌꯥꯎꯗꯕ ꯑꯉꯥꯡ ꯅꯨꯄꯤ ꯃꯆꯥ ꯑꯃ ꯀꯞꯈꯤꯕꯗꯣ ꯃꯄꯥꯗꯨꯅ ꯊꯤꯜꯂꯛꯈꯤꯕ ꯑꯗꯨꯒꯤ ꯌꯥꯝꯅ ꯅꯨꯡꯁꯤꯕ ꯑꯍꯤꯡꯗ ꯑꯦꯛꯁꯟ ꯍꯥꯏꯕꯗꯨꯕꯨ ꯍꯦꯛ ꯂꯥꯎꯕ ꯉꯝꯃꯛꯇꯅ ꯑꯦꯛꯁꯟ ꯍꯥꯏꯕ ꯗꯥꯏꯂꯣꯒꯁꯤ ꯂꯥꯎꯕꯕꯨ ꯍꯦꯛ ꯉꯝꯃꯛꯇꯅ ꯐꯤꯂꯝ ꯅꯝꯈꯤꯕꯗꯣ ꯑꯩ ꯉꯁꯤꯒꯤ ꯃꯤꯌꯥꯝꯅ ꯎꯕꯤꯔꯀꯥꯟꯗ ꯑꯦꯁ ꯑꯩꯒꯤ ꯏꯅꯥꯎ ꯁꯟꯖꯤꯠꯇ ꯑꯩ ꯃꯗꯨꯒꯤ ꯀ꯭ꯔꯦꯗꯤꯠꯁꯤꯁꯨ ꯄꯤꯅꯤꯡꯉꯤ ꯑꯗꯨꯒ ꯌꯥꯝꯈ꯭ꯔꯦ ꯑꯩꯅ ꯑꯗꯨꯒꯨꯝꯕ ꯁꯣꯠꯇꯨ ꯁꯤ ꯄꯥꯝꯗꯦ
ama arrange tawramu ga haibesti mawon yam toina otki yam toina naigi adu ngasi di madu mahiduma phaminare haidana ai thamjage aduga asi mairagi luchingbi ima magana film yengbiba aduga ai yamba somor luwang ai ngarang laksabada so haijebani yama somor luwang hablong daga lilaga yeng chatlaga yamba gi liladu yamba gi mithi chingdu yama somai acting tawholune gan aina pro chakchaba adu maira nang na phada na haira so khoi team jina tawro oine ga na hai giba madugi ayonda di direction pinning bagi du lai giba duga namna nung sira bodo da kamla kan to ina sinbiba gandhi babunda ai masimatang haira ga losinjage gandhi babunda ai Assam University MA tamak pani ai oja kamla kan to hoi kari wena sinba irabot ki kari humayam legi mad ai sairi ngamtang pajage na question chelamba ai di sairi am pa phangnaba adagi kasari yumdong kuding da chatpa phangnaba honera ki misak to ai oijagi bani nasli kasari meyamna film yengminare adu ai naw khabage kotha pham tawa sisu ai naw sa da lei ma su director ni tan ma su ma dam changbira ga kotha pham ka bage director ma director bani yamni young director ni adu mana ai ma gi kotha pham ka ba si yenga kanda mayamna ubiramani mana kaya yamna collection collection yam graba ma jo man lo tian graba mini ni fuga manga ko tha jai ha chale ko sa jai maching yam khangdana mai mamang gi mai hu tik chale do mana ko tha pham ka ba haiba ma tawrak pasidi masing tingamdana chatlaba aina udribam so aina khangdriba area mani haitai ko tha gi maram da ai phanam khange leirine adu inau khabana su area amada khangbu helammeba sisu aina is it director amana filmmaker magi mafamda uthom to kai khumna bado ai utli duga magi lever to is a filmmaker moina aina thengna giba awaba pumna makto ai inau khabana thengna ram gada bado adugi su ai am nungai adun aina oza komlakanta ma de oza punamak yamba ai teima amtang lakpiro ai gi teima se yam sin ai bu yam lun tawi ai yum mayam lai kasada ai lairi be yum mayam dugi manungda ai yam sisu ai yum mamani aina khanjabani duda itaimana aina simtang de hainingba aina itaimajina sidai laitringi asongi yum asengba yumda ko saipu ya asengba yumda satpa matamda itaimana aina Assam University MA tamingai da irolaga pijagiba mathense ngasi bogda kasargi yum amatada numittuda itaimana pijagiba ironbagi khuhawdo ai hoji pau mahau phangdri ena ai dum seng haijage thamoi seng haibani minam haiba nate ai iron masing kamai to itaimana ngi iron khuhaw jena numittu ai hairambani hoji so dum ningjangaga lei sijama itaima da thamjage dana itaima duga ai yamba mayamda ai oja kamlakanta ai aroi boina adagi oja sing Aamsu gi leader sing mayam su lengsin biri ai na pau tamjaning baje Assam se film policy chanare duga Assam se film policy chana badana ta film development ji sahi tare ni panch da angbo phang haigel lakre aduna Indian panorama da film ani sahi da ani phangjel e mamangi sahi dam phange handaki duna last year jan ani phangjan gre aduna Indian panorama ge aduga Northeast Film Festival da kari da karada Indian Manipuri Assam cinema asi angbo phang chawkhal akan sai da Manipuri film Assam da Manipuri film video film amani leiraga su agi yamana puthokpa leiragasu punamangna leiragasu akoina censor board haiduna censor film lowda taragadi film haidu oiba yadribanina akoin account hangdri hauji phodu Manipuri film Assam da account hangdri na lowta ye koi aduna khumar bani tuna ai yamana thamoi seng aina ngasi miyamangda media ku tangda haijari yamba somor luwang leiringaida adu hingingaida itaima leiringaida karigi damak tai koi Assam gi producer oiba Assam ajana producer oiba ngamui duino film amakha hang de dona leibe account simatang di hang view haiba khumse aina thamoi seng ai oja kamlakanta da duga ai yamada thamoi senga wish pijari duga mai pakpiu haiba khumse thamjari ai kainom tangang ngasagi ngasagi kotha dudane moise mogi dharma se karino khara ngasai sai the audience tangang wada in ningde amakarino amakatu ta di Christianity na to chomdana laibakta amu banam laibakta amu banam adi sana mai lining original ko maitai Christian su lai chumi ko khaba tangkhai man maitai Christian oiba tangkhai gumba mana maitai lining chatpa
ꯑꯗꯨꯒ ꯍꯤꯟꯗꯨ ꯂꯥꯏꯅꯤꯡ ꯆꯠꯄꯗꯤ ꯂꯩꯇꯦ ꯀꯣꯊꯥꯗ ꯍꯤꯟꯗꯨ ꯂꯥꯏꯅꯤꯡ ꯆꯠꯄ ꯀꯣꯊꯥꯁꯦ ꯍꯥꯟꯅꯗꯒꯤ ꯃꯣꯏꯁꯦ ꯃꯩꯇꯩ ꯂꯥꯏꯅꯤꯡ ꯃꯩꯇꯩ ꯆꯠꯄ ꯁꯨꯝ ꯂꯥꯏꯅꯤꯡ ꯂꯩꯔꯕ ꯆꯠꯂ ꯂꯩꯔꯦ ꯑꯗꯨꯒ ꯍꯣꯡꯉꯝꯗ꯭ꯔꯦ ꯑꯗꯨꯝ ST ꯑꯣꯏꯔꯝꯃꯅꯤ ST ꯑꯗꯨꯅ ꯌꯥꯝ ꯐꯖꯕ ꯈꯨꯜ ꯑꯃꯅꯤ ꯑꯩꯈꯣꯏꯅ ꯖꯒꯣꯏ ꯈꯨꯠꯁꯥꯗꯣ ꯈꯤꯇꯪ ꯅꯤꯄꯥꯟꯅ ꯁꯥꯕꯗ ꯈꯤꯇꯪꯗꯤ ꯈꯦꯠꯅꯩ ꯍꯣꯏ ꯑꯗꯨꯗꯤ ꯃꯤꯒꯤ ꯑꯣꯔꯤꯖꯤꯅꯦꯜ ꯃꯣꯏ ꯍꯧꯖꯤꯛꯇꯤ ꯃꯣꯗꯤꯐꯥꯏꯠ ꯂꯣꯏ ꯇꯧꯔꯦ ꯃꯣꯗꯤꯐꯥꯏꯠ ꯇꯧꯔꯦ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤꯅ ꯅꯨꯄꯥꯁꯤ ꯅꯨꯄꯤꯒꯤꯗꯤ ꯁꯨꯝ ꯃꯥꯟꯅꯩ ꯉꯁꯥꯏꯒꯤꯗꯨꯗ ꯅꯨꯄꯥꯒꯤꯗꯤ ꯈꯤꯇꯪ ꯈꯦꯠꯅꯕ ꯂꯝꯁꯦ ꯂꯥꯞꯊꯣꯛꯑꯒ ꯂꯩꯈꯤꯕꯅꯤꯅ ꯏꯝꯐꯥꯜꯗꯒꯤ ꯌꯥꯝ ꯊꯥꯞꯇꯣꯛꯑꯒ ꯂꯩꯈꯤꯕꯅꯤꯅ ꯆꯠꯅꯕꯤꯗꯣ ꯃꯣꯏꯒꯤ ꯉꯁꯥꯏꯒꯤ ꯃꯅꯥꯛ ꯅꯛꯄꯗꯨꯒꯤ ꯑꯗꯨꯝ ꯀꯩꯅꯣ ꯏꯟꯐ꯭ꯂꯨꯌꯦꯟꯁꯁꯨ ꯈꯔ ꯑꯗꯨꯝ ꯆꯪꯕ ꯈꯣꯠꯄ ꯑꯗꯨꯃꯥꯏꯅ ꯑꯩꯅ ꯀꯣꯊꯥꯒꯤ ꯑꯣꯏꯅ ꯑꯩꯒꯤ ꯏꯅꯥꯎꯈꯥꯕ ꯂꯩꯔꯤꯉꯩꯗ ꯃꯥꯅ ꯍꯦꯟꯅ ꯃꯥꯗꯤ ꯊꯤꯖꯤꯜꯂꯕꯅꯤ ꯑꯩꯈꯣꯏꯅ ꯀꯣꯏꯕ ꯑꯣꯏꯅ ꯆꯠꯄ ꯍꯥꯏꯇꯥꯔꯦ ꯇꯁꯦꯡꯅ ꯃꯥꯅ ꯊꯤꯖꯤꯜꯂꯕꯅꯤ ꯑꯗꯣ ꯑꯩ ꯃꯥꯅꯒ ꯂꯧꯈꯠꯂꯛꯏꯕ ꯃꯌꯥꯝꯗꯣ ꯑꯗꯨ ꯑꯩꯒꯤ ꯃꯔꯨꯞ ꯃꯄꯥꯡ ꯌꯥꯝ ꯌꯥꯎꯋꯦ ꯑꯗꯨꯅ ꯑꯇꯣꯞꯄ ꯑꯃ ꯑꯣꯏꯈ꯭ꯔꯒ ꯀꯣꯊꯥꯗ ꯑꯩꯅ ꯌꯥꯝ ꯅꯨꯡꯁꯤꯕ ꯀꯥꯎꯕ ꯉꯝꯗꯕꯁꯦ ꯃꯥꯅꯒ ꯏꯁꯤꯡꯒ ꯏꯟꯒ ꯍꯨꯜꯂꯛꯏꯕꯁꯦ ꯉꯁꯤ ꯑꯩꯅ ꯏꯍꯥꯟ ꯍꯥꯟꯅ ꯎꯀꯥꯟꯗ ꯑꯩꯁꯨ ꯀꯨꯝꯊꯔꯒ ꯑꯗ ꯎꯔꯤ ꯋꯥꯔꯤꯒ ꯌꯥꯝ ꯂꯩ ꯃꯥꯏ ꯃꯄꯥꯟꯗꯨꯗꯩꯗ ꯎꯔꯤ ꯋꯥꯏꯁꯤ ꯌꯥꯜꯂꯒ ꯁꯨꯃꯥꯏꯅꯒ ꯍꯥꯏꯕꯁꯤꯗ ꯇꯠꯂꯒ ꯈꯣꯡꯒꯁꯦ ꯇꯥꯏꯠꯂꯦ ꯑꯗꯨꯒ ꯃꯇꯝꯗꯨꯒꯤ ꯄꯥꯟ ꯚꯤꯗꯤꯑꯣ ꯀꯦꯃꯦꯔꯥ ꯑꯆꯧꯕ ꯂꯩꯔꯤꯉꯩꯁꯤꯗ ꯏꯌꯥꯝꯕ ꯅꯣꯔꯦꯟ ꯀꯧꯕ ꯑꯃꯅ ꯇꯦꯔꯥꯗꯩꯅ ꯅꯝꯃꯒ ꯑꯁ ꯀꯣꯊꯥꯏ ꯃꯤꯌꯥꯝꯗ ꯃꯥꯏ ꯁꯣꯏꯕꯨꯝꯒ ꯇꯧꯕꯗꯣ ꯀꯣꯊꯥꯗ ꯌꯨꯝ ꯈꯨꯗꯤꯡꯒꯤ ꯁꯣꯏꯕꯨꯝ ꯀꯩꯅꯣꯁꯤ ꯀꯩꯁꯦ ꯋꯥꯅ ꯈꯥꯔꯒ ꯇꯧꯋꯦ ꯑꯗꯨꯒ ꯍꯩꯔꯤꯕꯣꯞꯁꯨ ꯌꯥꯝ ꯐꯪꯕ ꯂꯝꯅꯤ ꯀꯣꯊꯥꯁꯦ ꯑꯗꯒꯤ ꯃꯣꯏꯗꯤ ꯄꯥꯝꯁꯦ ꯐꯧꯁꯤ ꯄꯥꯝꯗ ꯑꯗꯨꯝ ꯊꯝꯃꯒ ꯁꯣꯝꯗꯅ ꯀꯩꯅꯣ ꯇꯧꯕ ꯑꯗꯨꯅ ꯀꯣꯏꯊꯣꯛꯑꯀꯥꯟꯗ ꯎꯠꯂꯦꯕ ꯑꯗꯨꯗ ꯑꯩꯅ ꯀꯣꯊꯥꯒꯤ ꯃꯤꯌꯥꯝꯁꯤꯅ ꯑꯗꯨꯃꯥꯏꯅ ꯎꯠꯂꯨꯔꯒ ꯃꯣꯏꯒꯤ ꯁꯨꯃꯥꯡ ꯑꯃꯗ ꯇꯤꯚꯤꯗ ꯖꯦꯛ ꯑꯃ ꯊꯤꯡꯖꯤꯜꯂꯒ ꯃꯣꯏꯅ ꯇꯧꯔꯤꯕ ꯀꯣꯊꯥꯒꯤ ꯂꯝꯗꯝꯗ ꯑꯩꯅ ꯈꯨꯗꯛꯇ ꯅꯦꯔꯦꯁꯟ ꯄꯤꯁꯜꯂꯒ ꯎꯠꯄ ꯀꯥꯟꯗ ꯃꯩꯔꯥ ꯅꯪꯗꯤ ꯂꯥꯏꯅꯤꯅ ꯃꯣꯏ ꯃꯁꯥꯗꯨ ꯆꯠꯅꯕ ꯌꯥꯕꯁꯨ ꯅꯠꯇꯕ ꯗꯣꯀꯨꯃꯦꯟꯇꯔꯤ ꯑꯣꯏꯒꯗꯕꯁꯨ ꯅꯠꯇꯕ ꯑꯩꯅ ꯉꯥꯏꯍꯥꯛꯇꯪ ꯌꯦꯡꯍꯟꯕꯗꯨꯗꯩꯗ ꯃꯩꯔꯥ ꯅꯪꯗꯤ ꯂꯥꯏꯅꯤꯅꯦ ꯑꯩꯈꯣꯏꯕꯨ ꯐꯤꯂꯝ ꯇꯤꯚꯤꯗ ꯎꯍꯜꯂꯦꯅꯦꯅ ꯍꯥꯏꯕ 1999 ꯐꯥꯔꯁ ꯇꯥꯏꯝ ꯑꯩꯅ ꯀꯣꯊꯥ ꯆꯠꯄꯁꯦ 1999ꯅꯤ ꯑꯗꯣ ꯉꯁꯤ ꯀꯨꯝꯊꯔ ꯌꯦꯡꯀꯥꯟꯗ ꯆꯍꯤ 25ꯒꯤ ꯃꯇꯨꯡꯁꯤꯗꯩꯗ 25ꯒꯤ ꯃꯇꯨꯡꯁꯤꯗꯩꯗ ꯑꯩꯈꯣꯏ ꯈꯥꯕꯅ ꯃꯇꯝꯗꯨꯗ ꯂꯥꯏꯅꯤ ꯍꯥꯏꯔꯒ ꯍꯧꯖꯤꯛꯅ ꯃꯣꯏ ꯃꯁꯛꯀ ꯂꯣꯏ ꯊꯣꯛꯂꯛꯑꯒ ꯎꯍꯜꯂꯛꯄꯁꯦ ꯑꯩꯒꯤ ꯃꯁꯤꯒꯤꯁꯨ ꯑꯩ ꯈꯥꯕꯗ ꯑꯩꯅ ꯆꯠꯅ ꯈꯜꯂꯨꯗꯕ ꯇꯧꯔꯨꯗꯕ ꯊꯕꯛ ꯑꯃ ꯑꯩ ꯌꯥꯝ ꯅꯨꯡꯉꯥꯏꯌꯦꯅ ꯑꯩꯅ ꯑꯗꯨꯒ ꯀꯩꯅꯣꯝꯇꯒ ꯍꯪꯒꯦ ꯋꯥꯏꯌꯨ ꯍꯥꯏꯃꯅꯦ ꯋꯥꯏꯌꯨ ꯍꯥꯏꯁꯦ ꯀꯩꯅꯣ ꯌꯨꯗꯨꯗꯤ ꯈꯪꯉꯦ ꯋꯥꯏ ꯍꯥꯏꯗꯨꯅ ꯀꯩꯅꯣ ꯋꯥꯗ ꯍꯥꯞꯄꯗꯨꯔꯥ ꯑꯣꯏꯕꯗꯤ ꯁꯨꯝ ꯆꯥꯛꯇꯩ ꯂꯧꯕ ꯃꯥꯜꯂꯦ ꯅꯠꯇꯦ ꯀꯩꯗꯩ ꯂꯧꯕ ꯑꯩꯈꯣꯏꯒꯤ ꯆꯦꯡꯒꯤ ꯃꯥꯒꯤ ꯍꯁ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯋꯥꯏ ꯍꯥꯏꯁꯤꯅꯦꯕ ꯃꯀꯨꯗꯣ ꯆꯦꯡꯒꯤ ꯃꯀꯨꯁꯦ ꯑꯗꯨꯗꯒꯤ ꯂꯧꯕ ꯁꯤꯗꯒꯤ ꯍꯣꯏ ꯃꯣꯏ ꯁꯤꯗ ꯐꯖꯅ ꯃꯣꯏꯒꯤ ꯄꯣꯠ ꯆꯩꯁꯤꯡ ꯃꯀꯨꯗꯩꯗꯤ ꯅꯠꯇꯦꯅꯦ ꯆꯦꯡꯒꯤ ꯃꯀꯨꯗꯨꯒꯩꯅꯤ ꯆꯦꯡꯀꯨꯞ ꯈꯔꯁꯨ ꯌꯥꯎꯕꯅꯦ ꯍꯣꯏ ꯆꯦꯡꯀꯨꯞ ꯁꯤ ꯀꯩꯀꯥ ꯃꯤꯛꯁ ꯇꯧꯔꯦꯗꯅ ꯆꯦꯡꯒꯤ ꯃꯀꯨ ꯁꯤꯒ ꯃꯤꯛꯁ ꯇꯧꯔꯒ ꯑꯗꯨꯒ ꯆꯤꯗꯔꯒ ꯃꯣꯏ ꯀꯩꯅꯣ ꯍꯥꯞꯄꯒ ꯏꯁꯤꯡ ꯍꯩꯔꯒ ꯊꯛꯀꯗꯕ ꯏꯁꯤꯡ ꯍꯩꯔꯒ ꯎꯆꯤꯡꯒ ꯊꯛꯇꯣꯏꯅꯤ ꯅꯨꯡꯉꯥꯏꯔꯦ ꯃꯦꯗꯥꯝ ꯀꯩꯅꯣ ꯇꯧꯁꯤ ꯅꯨꯡꯉꯥꯏꯔꯦ ꯋꯥꯔꯅꯤ